ꯑꯩꯅ ꯍꯧꯖꯤꯛꯐꯥꯎꯕꯒꯤ ꯁꯦꯟ ꯃꯌꯦꯛ ꯄꯥꯡꯕ ꯉꯝꯗ꯭ꯔꯕ ꯑꯩꯅ ꯄꯥꯡꯒꯜ ꯊꯧꯅꯥ ꯄꯤꯊꯣꯛꯎꯕ ꯉꯝꯗ꯭ꯔꯕ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯅꯤ ꯖꯥꯇꯤꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯔꯒꯁꯨ ꯍꯩ ꯂꯩ ꯀꯠꯄꯒꯤ ꯃꯥꯒꯤ ꯊꯣꯡꯒꯥꯟ ꯊꯣꯡꯒꯥꯟꯗ ꯀꯠꯄꯒꯤ ꯇꯥꯟꯖꯥ ꯄꯤꯔꯛꯑ ꯐꯥꯎꯕꯗ ꯂꯩ ꯃꯅꯥ ꯑꯃ ꯀꯠꯄ ꯄꯥꯝꯗꯕ ꯖꯥꯇꯤ ꯀꯌꯥ ꯂꯩꯔꯝꯕꯁꯦ ꯇꯁꯦꯡꯅꯃꯛꯀꯤ ꯃꯥꯏꯊꯤꯕꯒꯤ ꯑꯆꯧꯕ ꯄꯣꯛꯐꯝ ꯑꯃꯅꯤ ꯉꯁꯤ ꯇꯁꯦꯡꯅ ꯍꯥꯏꯖꯅꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯗꯨꯕꯨ ꯂꯝꯍꯦꯜꯂꯕ ꯅꯃꯥ ꯃꯩꯔꯥꯄꯥꯏꯕꯤ ꯀꯌꯥ ꯂꯩꯔꯤ ꯂꯝꯍꯦꯜꯂꯕ ꯏꯆꯥ ꯀꯌꯥ ꯂꯩꯔꯤ ꯃꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯖꯥꯇꯤꯒꯤꯗꯃꯛꯇ ꯂꯝꯍꯦꯟꯕ ꯂꯝꯍꯦꯟꯕꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯂꯩꯔꯝꯕꯒꯤꯔ ꯉꯁꯤ ꯀꯪꯂꯥꯒꯤ ꯀꯪꯂꯥ ꯐꯝꯄꯥꯛꯇ ꯀꯨꯀꯤꯂꯦꯟꯒꯤ ꯐꯤꯔꯥꯟ ꯄꯥꯏꯔꯤꯕꯁꯦ ꯍꯥꯏꯕꯁꯤꯁꯨ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯇꯁꯦꯡꯅꯃꯛꯀꯤ ꯂꯝꯍꯦꯟꯕ ꯂꯝꯍꯦꯟꯕꯤ ꯍꯥꯏꯕꯤꯗꯕ ꯑꯩꯈꯣꯏꯅ ꯉꯁꯤꯗꯤ 2023ꯒꯤ ꯆꯍꯤꯗꯒꯤ ꯍꯧꯔꯒ 26 ꯐꯥꯎꯕꯗ ꯂꯩꯔꯛꯄꯁꯦ ꯆꯍꯤ ꯑꯍꯨꯝꯁꯦ ꯑꯩꯈꯣꯏ ꯂꯥꯛꯇꯛꯅꯕ ꯌꯦꯡꯁꯤꯟꯅꯕ ꯁꯥꯊꯤꯕ ꯋꯥꯍꯩ kaya ꯕ꯭ꯔꯖꯒꯨꯝꯕ ꯋꯥꯉꯥꯡ ꯀꯌꯥꯅ ꯑꯩꯈꯣꯏꯗ ꯊꯥꯔꯛꯈ꯭ꯔꯕꯁꯨ ꯍꯟꯕ ꯂꯩꯇꯦ ꯈꯣꯡꯐꯝ ꯑꯗꯨꯃꯛꯇꯗꯁꯨ ꯉꯁꯤꯁꯦ ꯅꯨꯃꯤꯠ ꯑꯁꯤꯕꯨꯁꯨ ꯑꯃꯁꯨ ꯅꯤꯡꯁꯤꯡꯕꯒꯤ ꯊꯧꯔꯝ ꯇꯧꯔꯤ ꯉꯁꯤ ꯅꯤꯡꯁꯤꯡꯂꯤꯕ ꯊꯧꯔꯝꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯁꯨ ꯅꯣꯏꯒꯤ ꯇꯨꯡꯗ ꯏꯜꯂꯛꯀꯅꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯄꯨꯛ ꯅꯣꯏꯔꯒ ꯑꯩꯒꯤ ꯏꯃꯨꯡꯗ ꯑꯩꯒꯤ ꯆꯦꯡ ꯆꯔꯥ ꯑꯃ ꯊꯜꯂꯒ ꯄꯨꯛ ꯊꯟꯅ ꯆꯥꯖꯔꯤꯕ ꯃꯇꯝꯅꯔ ꯀꯔꯤꯅꯣ ꯃꯁꯥꯒꯤ ꯏꯒꯣ ꯑꯃ ꯂꯩꯖꯕ ꯑꯩꯈꯣꯏꯅ ꯇꯧꯖꯕ ꯃꯩꯔꯥꯄꯥꯏꯕꯤ ꯍꯥꯏꯕꯁꯦ ꯂꯝꯍꯦꯟꯕꯤꯅꯤ ꯍꯥꯏꯕ ꯌꯥꯏ ꯑꯉꯥꯡ ꯂꯩꯕꯥꯛ ꯉꯥꯛꯄꯁꯨ ꯂꯝꯍꯦꯟꯕ ꯑꯉꯥꯡ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯌꯥꯏ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅ ꯊꯣꯟꯕꯤꯕ ꯃꯤꯡꯊꯣꯟꯅꯤ ꯑꯗꯨꯕꯨ ꯂꯝꯍꯦꯟꯕꯤ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯃꯈꯩꯗꯤ ꯃꯈꯣꯏꯒꯤ ꯃꯤꯡꯊꯣꯟ ꯑꯁꯤ ꯐꯪꯖꯒꯦ ꯑꯗꯨꯕꯨ ngasi ꯂꯩꯀꯠꯀꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯏꯟꯅꯕꯒꯤ ꯁꯦꯝ ꯁꯥꯔꯤ ꯅꯃꯥꯏꯁꯨ ꯉꯁꯤꯒꯤ ꯐꯣꯇꯣꯁꯤꯡꯁꯤꯗꯤ ꯁꯨꯃꯥꯏꯅ ꯂꯩꯀꯠꯄꯤꯕꯗꯨꯅꯤ ꯆꯟꯅꯗꯕ ꯃꯐꯝꯗ ꯂꯪꯊꯣꯛꯈꯤꯒꯗꯕ ꯄꯨꯟꯁꯤꯗꯣ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯤꯔꯒꯗꯕ ꯃꯄꯣꯛꯁꯦ ꯆꯟꯅꯗꯅ ꯃꯥꯡꯈꯤꯒꯗꯕ ꯁꯔꯨꯛꯄꯨꯗꯤ ꯂꯩꯈꯣꯏ ꯃꯉꯥ ꯇꯔꯥ ꯁꯥꯒꯩ ꯂꯩꯀꯥꯏ ꯀꯌꯥꯗꯒꯤ ꯂꯥꯛꯑꯒ ꯂꯩꯀꯠꯄꯒꯤ ꯄꯨꯟꯁꯤꯁꯦ ꯐꯪꯖꯕ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯃꯌꯥꯝꯗ ꯁꯨꯝꯁꯤꯟꯖꯩ ꯃꯁꯤꯃꯛꯇꯅꯅꯤ ꯂꯩꯕꯥꯛꯀꯤ ꯊꯧꯔꯝ ꯊꯧꯋꯥꯏ ꯀꯌꯥꯗ ꯑꯩꯈꯣꯏꯅ ꯄꯤꯕ ꯐꯪꯗꯅ ꯉꯁꯤꯒꯤ ꯂꯩꯕꯥꯛꯁꯤꯗ ꯉꯥꯡꯅꯔꯤꯕꯁꯤ ꯇꯁꯦꯡꯅꯃꯛꯀꯤ ꯉꯁꯤ ꯄꯥꯏꯔꯤꯕ ꯁꯔꯀꯥꯔꯁꯤ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯏꯅꯤ ꯑꯩꯈꯣꯏꯅ ꯉꯥꯡꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯒꯤ ꯋꯥꯍꯟꯊꯣꯛꯇꯨꯅꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯆꯦꯟ ꯆꯣꯡꯉꯤꯕ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯔꯤꯕ ꯑꯩꯈꯣꯏꯅ ꯄ꯭ꯔꯖꯥ ꯀꯅꯥꯒꯤ ꯁꯨꯀꯥꯎꯗ ꯁꯦꯜ ꯍꯥꯞꯄ ꯉꯝꯗꯦ ꯁꯦꯜ ꯄꯤꯒꯅꯤ ꯍꯥꯏꯔꯒ ꯊꯣꯛꯂꯛꯑꯣ ꯍꯥꯏꯕꯗꯤ ꯌꯥꯗꯕꯅꯤ ꯊꯣꯛꯂꯛꯀꯗꯕ ꯃꯤꯑꯣꯏ ꯃꯁꯤꯡ ꯌꯥꯝꯕ꯭ꯔꯥꯅ ꯈꯜꯂꯦ ꯑꯩꯈꯣꯏꯗꯒꯤꯗꯤ ꯀꯩꯁꯨ ꯐꯪꯉꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯊꯣꯛꯂꯛꯇꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯑꯩ ꯊꯝꯖꯅꯤꯡꯉꯦ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯇꯁꯦꯡꯅꯃꯛꯀꯤ ꯀꯥꯟꯅꯕ ꯐꯪꯉꯦ ꯗꯤꯁꯦ ꯍꯦꯛꯇ ꯈꯣꯏꯔꯦꯝ ꯃꯊꯥ ꯄꯥꯏ ꯃꯊꯤ ꯁꯨꯠꯁꯦꯗꯤ ꯍꯦꯛꯇ ꯀꯣꯠ ꯁꯨꯠ ꯇꯥꯏ ꯇꯧꯏ ꯑꯩ ꯗꯤꯀꯥ ꯄꯤꯔꯒꯦ ꯑꯩꯅ ꯅꯣꯏ ꯉꯁꯤ ꯀꯩꯅꯣꯃꯗꯤ ꯑꯩ ꯄꯥꯡꯕ ꯂꯥꯛꯑꯅꯤꯕꯨ ꯍꯥꯏꯔꯗꯤ ꯑꯗꯨꯃꯛꯀꯤ ꯊꯧꯅꯥ ꯄꯣꯛꯐꯝꯗꯨꯗꯤ ꯑꯩꯈꯣꯏ ꯄꯥꯏꯖꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯠꯂꯕ꯭ꯔꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯋꯥꯠꯆꯁꯅꯨ ꯄꯥꯡꯒꯜ ꯊꯧꯅꯥꯅꯕꯨ ꯂꯩꯔꯕ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯅꯕꯨ ꯑꯆꯧꯕ ꯇꯥꯡꯀꯛꯀꯤ ꯄꯣꯛꯐꯝꯗꯨꯕꯨ ꯈꯜꯂꯕ ꯀꯩꯗꯧꯉꯩꯗ ꯃꯤꯑꯣꯏꯕꯗꯨ ꯀꯅꯥꯃꯠꯇꯅ ꯏꯊꯕ ꯉꯝꯃꯣꯏ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯤꯑꯣꯏ ꯄꯣꯛꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯈꯪꯒꯗꯕꯅꯤ ꯑꯩꯅ ꯍꯤꯡꯉꯤꯕꯁꯦ ꯑꯩꯒꯤ ꯖꯥꯇꯤꯒꯤꯗꯃꯛꯇꯅꯤ ꯑꯩꯒꯤ ꯏꯔꯩꯄꯥꯛꯀꯤꯗꯃꯛꯇꯅꯤ ꯑꯗꯨ ꯃꯗꯨꯃꯛꯇꯅꯁꯨ ꯃꯁꯤꯁꯨ ꯑꯩꯈꯣꯏ ꯂꯩꯃꯥꯏꯁꯤꯗ ꯂꯦꯞꯂꯤꯕꯁꯦ ꯀꯅꯥꯒꯤ ꯂꯩꯃꯥꯏꯅꯣ ꯑꯩꯈꯣꯏꯒꯤ ꯂꯩꯃꯥꯏꯅꯤ ꯑꯗꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯏꯔꯩꯄꯥꯛꯀꯤ ꯖꯥꯇꯤ ꯑꯃ ꯀꯟꯕꯗ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯃꯥꯡꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩ ꯑꯉꯥꯡꯁꯤꯡ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯀꯌꯥꯒꯤ ꯃꯐꯝꯗ ꯑꯩ ꯇꯝꯖꯅꯤꯡꯉꯤ ꯇꯁꯦꯡꯅꯃꯛꯀꯤ ꯃꯤꯈꯥ ꯄꯣꯟꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯒꯗꯕꯁꯤ ꯁꯦꯀꯦꯟ ꯑꯃꯈꯛꯇꯪ ꯅꯤꯡꯈꯥ ꯇꯝꯅ ꯂꯥꯎꯕꯅ ꯐꯩ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝꯅ ꯉꯥꯡꯕꯒꯤ ꯇꯟꯖꯥꯁꯨ ꯂꯧꯖꯔꯣꯏ ꯀꯔꯤꯒꯤꯅꯣ ꯂꯩ ꯀꯠꯄꯒꯤ ꯃꯇꯝꯁꯦ ꯕꯥꯔꯣꯅꯤ ꯑꯗꯨꯅ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯠ 20ꯅ ꯄꯣꯜꯂꯤꯕ ꯃꯆꯥꯁꯤꯡꯁꯤꯅ ꯄꯣꯜꯂꯤꯕ ꯃꯐꯝꯗꯒꯤ ꯂꯥꯛꯄꯤꯔꯤꯕ ꯏꯃꯥꯏꯕꯁꯤꯡ ꯑꯃꯁꯨꯡ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯌꯨꯅꯤꯠ 20ꯒꯤ ꯏꯆꯥꯁꯤꯡ ꯃꯈꯣꯏ ꯑꯉꯥꯡ ꯉꯥꯛꯇꯅꯤ ꯃꯈꯣꯏ ꯊꯧꯅꯥ ꯂꯩ ꯑꯗꯨꯕꯨ ꯂꯧꯁꯤꯡꯗꯤ ꯑꯉꯥꯡꯅꯤꯅ ꯇ꯭ꯔꯦꯅꯤꯡ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯈꯣꯏ ꯑꯁꯣꯏ ꯑꯉꯥꯝ ꯀꯌా ꯇꯧꯔꯛꯄ ꯌꯥꯏ ꯑꯗꯨꯕꯨ ꯃꯃꯥ ꯑꯣꯏꯕꯤꯒꯤ ꯃꯆꯥꯗꯤ ꯑꯁꯣꯏꯕ ꯑꯐꯕ ꯀꯌꯥ ꯑꯃꯅ ꯄꯨꯟꯁꯤꯜꯂꯤ ꯑꯗꯨꯅ ꯑꯁꯣꯏꯕ ꯀꯌꯥꯕꯨꯁꯨ ꯃꯇꯝ ꯆꯨꯞꯄꯗ ꯉꯥꯛꯄꯤꯔꯤ ꯍꯥꯏꯔꯒ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯁꯤꯗ ꯂꯥꯡꯖꯔꯤꯕ ꯄꯣꯠꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯊꯧꯅꯥ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯃꯌꯥꯝꯗ ꯑꯃꯨꯛ ꯊꯝꯖꯔꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯩ ꯀꯠꯄꯒꯤ ꯇꯟꯖꯥꯗꯨ ꯂꯧꯃꯤꯟꯅꯔꯒꯅꯤ ꯑꯩꯅ ꯀꯠꯆꯒꯗꯕ ꯑꯩꯈꯣꯏꯅ ꯀꯠꯆꯒꯗꯕ ꯂꯩꯁꯦ मगर जामद्रबसु सीखबा लाइवोइखबा मालेंसदगी पुंसी लोदना चखबा मेखोगी मफमदा एखोइना लाई खुदोक्ता कत्तबजे सीखिबा मेखोइना दे फंगद्रबसु महिसे हिंगौरी बाय खोइनि बोरोइना फंगद्रबसे दुना एखोइदु नोइनि नतुंदिला पंगमा इजारि तिगी दबका थवाइ थावा नबा नुबि नुबा रोनि हाबसु फंगदे या बेके फंगदे ngasi
ꯑꯩꯈꯣꯏ ꯂꯨꯆꯤꯡ ꯄꯨꯔꯦꯟ ꯀꯣꯔꯣꯡ ꯉꯥꯡꯕꯅ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯑꯩꯈꯣꯏꯅ ꯈꯨꯠꯂꯥꯏ ꯁꯤꯟꯅꯈꯤꯕꯁꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤꯗꯪ ꯁꯥꯐꯍꯧꯕꯅꯦꯕ ꯑꯩꯈꯣꯏꯗꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒ ꯃꯥꯌꯣꯛꯅꯒꯦꯅ ꯊꯣꯛꯂꯛꯄ ꯅꯠꯇꯦꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯁꯨꯄꯔ ꯄꯥꯋꯔꯒꯤ ꯃꯅꯨꯡꯗ ꯁꯨꯄꯔ ꯄꯥꯋꯔ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯃꯔꯤ ꯁꯨꯕꯗ ꯂꯩꯔꯤꯕ ꯆꯨꯞ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯃꯒ ꯑꯩꯈꯣꯏꯅ ꯃꯥꯌꯣꯛꯅꯕ ꯉꯝꯒꯗꯕ ꯅꯠꯇꯦꯕ ꯍꯧꯖꯤꯛ ꯀꯨꯀꯤꯅ ꯑꯇꯩꯇ ꯍꯥꯏꯗꯦ ꯑꯔꯥꯝꯕꯥꯏꯁꯦ ꯑꯝꯇ ꯃꯨꯊꯠꯄꯤꯌꯨ ꯑꯔꯥꯝꯕꯥꯏꯁꯦ ꯃꯌꯨꯝ ꯃꯌꯨꯝꯗ ꯂꯩꯍꯟꯕꯤꯌꯨ ꯑꯔꯥꯝꯕꯥꯏ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯍꯟꯕꯤꯒꯅꯨ ꯑꯔꯥꯝꯕꯥꯏꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁ ꯑꯃꯠꯇ ꯇꯧꯍꯟꯒꯅꯨ ꯍꯥꯏꯕꯁꯦ ꯁꯦꯟꯇꯔꯗ ꯍꯟꯖꯟ ꯍꯟꯖꯟ ꯆꯦ ꯊꯥꯏ ꯍꯟꯗꯛ ꯈꯪꯉꯝꯒꯅꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏꯒꯤ ꯑꯣꯐꯤꯁ ꯂꯩꯇꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯦ ꯑꯩꯈꯣꯏ ꯂꯩꯇꯅꯕ ꯅꯣꯏ ꯅꯌꯨꯝ ꯆꯪꯈ꯭ꯔꯣ ꯈꯣꯠꯈ꯭ꯔꯣꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯅꯣꯏꯅ ꯃꯐꯝ ꯑꯃꯗ ꯇꯥꯜꯂꯛꯑꯁꯨ ꯃꯐꯝ ꯑꯃꯗ ꯑꯗꯨꯝ ꯂꯩꯅꯤ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯂꯥꯟꯁꯤ ꯂꯣꯏꯔꯦ ꯍꯥꯏꯇꯥꯔꯒꯗꯤ ꯊꯥꯡꯉꯩꯁꯤꯡꯅ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯠꯅ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯔꯤꯝ ꯀꯥꯏꯍꯜꯂꯣꯏ ꯀꯨꯀꯤꯒꯤ ꯁꯔꯚꯤꯁ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯨ ꯄꯤꯔꯣꯏ ꯀꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤꯅ ꯃꯤꯀꯞ ꯊꯣꯛꯄ ꯅꯨꯃꯤꯠ ꯂꯩꯈꯤꯗꯕ ꯃꯤꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗꯕ ꯊꯋꯥꯏꯁꯤꯡꯒꯤ ꯃꯐꯝ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯃꯒ ꯃꯤꯅꯨ ꯄꯤꯔꯥꯡ ꯀꯣ ꯂꯣꯏꯅꯅ ꯀꯠꯆꯕ ꯃꯤꯒꯤꯗꯤ ꯁꯄꯔꯦꯁꯟ ꯗꯦ ꯃꯤꯒꯤꯗꯤ ꯃꯣꯏꯒꯤ ꯑꯣꯏꯕ ꯁꯄꯔꯦꯠ ꯐꯪꯉꯦ ꯍꯥꯏꯕꯒꯤ ꯅꯨꯃꯤꯠꯇꯣ ꯄꯥꯡꯊꯣꯛꯈꯤꯕ ꯂꯥꯛꯄꯤꯔꯤꯕ ꯆꯤꯡꯆꯥꯖꯤꯡ ꯈꯨꯟꯖꯥꯎꯁꯤ ꯌꯥꯝ ꯆꯥꯎꯕꯅꯤ ꯃꯦꯛꯁꯤꯃꯝ ꯑꯩꯗꯤ ꯌꯥꯝꯗꯕ ꯃꯤ 2,000-3,000 ꯑꯩ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝꯁꯦ ꯂꯥꯛꯄꯤꯔꯝꯒꯗ꯭ꯔꯥ ꯈꯟꯕꯅꯤ ꯀꯩꯒꯤꯅꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯅꯨꯃꯤꯠꯅꯤꯅ ꯑꯗꯨ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝꯅ ꯈꯤꯇꯪ ꯂꯩꯒꯗꯕ ꯊꯋꯥꯏꯒꯤ ꯃꯐꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯈꯤꯇꯪ ꯇꯝꯖꯕꯁꯦ ꯍꯧꯖꯤꯛ ꯀꯅꯥꯒꯨꯝꯕ ꯈꯔ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯃꯤꯑꯣꯏ ꯈꯔ ꯈꯛ ꯌꯥꯝ ꯂꯩꯔꯤ ꯂꯥꯟ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯂꯥꯟꯒꯤꯅꯤ ꯍꯥꯏꯗꯅ ꯅꯣꯡꯃꯗ ꯁꯔꯨꯛ ꯌꯥꯔꯗꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯔꯛꯇ ꯃꯩꯔꯥ ꯅꯣꯡꯃꯗ ꯐꯝꯅꯗꯕ ꯐꯃꯨꯡꯗ ꯐꯣꯟꯗ ꯂꯥꯟ ꯌꯥꯎꯕ ꯃꯌꯥꯝ ꯂꯩꯔꯤ ꯀꯣ ꯁꯤ ꯂꯩꯔꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯠꯅꯅꯦ ꯁꯤꯗ ꯁꯤ ꯈꯪꯉꯛꯄꯗꯒꯤꯅꯦꯕ ꯃꯅꯤꯄꯨꯔꯁꯦ ꯀꯔꯥꯏꯐꯥꯎꯕ ꯃꯈꯣꯡ ꯊꯤꯜꯂꯒꯦꯅ ꯌꯦꯡꯉꯤꯕ ꯀꯩꯁꯨ ꯊꯤꯟꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯀꯩꯁꯨ ꯊꯤꯟꯗ꯭ꯔꯤꯕ ꯀꯨꯀꯤꯒꯤꯗꯤ ꯌꯣꯡ ꯈꯣꯡꯇꯦꯛ ꯃꯤꯇꯥꯡ ꯅꯨꯄꯤ ꯑꯉꯥꯡ ꯁꯟ ꯕ꯭ꯔꯃꯣꯠ ꯂꯣꯏ ꯌꯥꯎꯋꯦ ꯌꯨꯝ ꯑꯃꯃꯝꯗꯒꯤ ꯊꯣꯛꯂꯛꯇꯕꯁꯦ ꯃꯤꯗꯤ ꯂꯨꯄꯥ 5,000 ꯐꯥꯏꯟ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯝ ꯐꯥꯏꯟ ꯍꯥꯏꯔꯗꯤ ꯂꯣꯏꯔꯦ ꯅꯋꯥ ꯂꯧꯗꯦꯅ ꯀꯠꯊꯣꯛꯄꯤꯔꯝꯃꯤ ꯊꯣꯛꯈꯤꯕ ꯂꯥꯟꯁꯤꯗ ꯌꯦꯡꯉꯣ ꯏꯃꯨꯡ ꯑꯃꯗ ꯇꯨꯝꯕ ꯃꯆꯥꯕꯨ ꯊꯧꯔꯝ 10 ꯂꯀꯣꯜꯗ ꯄꯣꯛꯆꯕ ꯊꯥ 5 ꯈꯛꯀꯤ ꯅꯨꯡꯁꯤꯕ ꯅꯨꯃꯤꯠꯁꯦ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯒꯤ ꯆꯧꯕ ꯇꯥꯔꯤꯅꯦꯕ ꯆꯧꯕ ꯇꯥꯔꯤꯕ ꯅꯨꯃꯤꯠꯁꯤꯗ ꯇꯥꯏꯕꯪ ꯆꯦꯡꯖꯦꯟ ꯆꯥꯒꯗꯕ ꯅꯨꯃꯤꯠꯁꯤꯗ ꯃꯊꯋꯥꯏ ꯂꯧꯕꯤꯈ꯭ꯔꯦ ꯌꯨꯝꯗ ꯐꯃꯨꯡꯗ ꯇꯨꯝꯕꯐꯥꯎꯗ ꯁꯦꯐꯇꯤ ꯑꯣꯏꯗ꯭ꯔꯕ ꯉꯔꯥꯡ ꯅꯍꯥꯟꯗ ꯅꯠꯇ꯭ꯔꯣ ꯀꯛꯆꯤꯡ ꯅꯨꯄꯥ ꯑꯃ ꯃꯥꯒꯤ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯌꯥꯔꯅꯤꯅ ꯆꯠꯂꯨꯔꯒ ꯅꯣꯏ ꯁꯥꯟꯇꯤ ꯍꯟꯖꯜꯂꯦꯅ ꯍꯥꯏꯔꯨꯕꯗꯨ ꯃꯥꯗꯤ ꯆꯠꯂꯨꯏꯅꯤ ꯍꯥꯠꯇꯣꯛꯎꯔꯏꯁꯤꯅꯤ ꯀꯩꯊꯦꯜ ꯃꯥꯟꯕꯤ ꯈꯤꯇꯪ ꯐꯥꯎꯔꯨꯕꯗ ꯀꯨꯀꯤ 3-4 ꯂꯥꯛꯑꯒ ꯒꯥꯔꯤ ꯀꯥꯔ ꯑꯃꯗ ꯂꯥꯛꯑꯒ ꯆꯤꯡꯖꯜꯂꯒ ꯒꯥꯔꯤꯗ ꯍꯥꯠꯄꯤꯒꯤ ꯇꯧꯔꯝꯕ ꯑꯩꯈꯣꯏ ꯅꯣꯏ ꯊꯣꯛꯑꯦ ꯍꯥꯏꯕ ꯂꯩꯇꯦꯕ ꯍꯧꯖꯤꯛ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯑꯃ ꯂꯩ ꯍꯥꯏꯅ ꯁꯦꯛꯃꯥꯏꯐꯥꯎꯇꯪ ꯂꯥꯜꯂ ꯆꯠꯂꯨꯁꯦꯕ ꯅꯨꯃꯤꯠꯇꯤ ꯗꯁꯥ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯆꯤꯡꯖꯟꯈꯤꯗꯣꯏꯅꯦꯕ ꯃꯤꯒꯤꯗꯤ ꯂꯥꯟꯁꯦ ꯑꯗꯨꯝ ꯍꯧꯗꯕ ꯌꯥꯔꯔꯣꯏꯅ ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯨꯅꯤꯠꯇ ꯈꯔ ꯂꯥꯛꯄꯤꯌꯣ ꯀꯣꯀꯣꯒꯤ ꯁꯣꯏꯔꯝꯕ ꯌꯥꯏ ꯑꯔꯥꯝꯕꯥꯏ ꯁꯣꯏꯔꯝꯕ ꯌꯥꯏ ꯍꯤꯔꯝ ꯑꯃꯗ ꯁꯣꯏꯔꯝꯃꯒꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯑꯣꯜꯂꯒ ꯐꯨꯅꯕꯗꯨ ꯅꯠꯇ꯭ꯔꯣꯕ ꯀꯨꯀꯤꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯁꯦ ꯀꯨꯀꯤꯒꯤ ꯈꯤꯇꯪ ꯐꯨꯅꯕꯗꯅ ꯑꯩꯈꯣꯏꯅ ꯚꯥꯏꯔꯦꯟ ꯑꯣꯏꯔꯦ ꯁꯨꯝ ꯍꯥꯠꯇꯣꯛꯅꯔꯣꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯦꯟ ꯑꯃꯨꯛ ꯐꯨꯅꯔꯦꯕ ꯁꯤ ꯇꯥꯍꯜꯂꯛꯅꯕ ꯁꯤꯜꯂꯤꯕ ꯂꯝꯕꯤꯁꯤꯗ ꯌꯦꯡꯉꯣ ꯀꯣꯀꯣꯃꯤꯒꯤ ꯑꯉꯥꯡꯅꯦ ꯍꯥꯏꯔꯤꯕ ꯁꯣꯃꯣꯔꯖꯤꯠꯇꯨ ꯐꯨꯕꯒꯤ ꯋꯥꯍꯟꯊꯣꯛꯁꯤ ꯀꯔꯤꯅꯣ ꯁꯤꯅꯦ ꯑꯩꯈꯣꯏ ꯍꯪꯅꯤꯡꯉꯤꯕꯁꯦ ꯁꯣꯏꯔꯝꯃꯦꯅ ꯑꯃꯨꯛ ꯈꯜꯂꯁꯦꯕ ꯀꯣꯀꯣꯃꯤꯅ ꯁꯣꯏꯔꯦꯅ ꯈꯜꯂꯒꯁꯨ ꯃꯈꯣꯏꯁꯨ ꯂꯩꯕꯥꯛ ꯑꯃꯒꯤ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯀꯔꯤꯒꯨꯝꯕ ꯂꯧꯗꯥꯏꯅ ꯅꯣꯏꯅ ꯇꯧꯔꯤꯗꯣ ꯁꯣꯏꯔꯦ ꯍꯥꯏꯕꯗꯨꯗꯤ ꯋꯥꯔꯤ ꯁꯥꯒꯗꯕ ꯅꯠꯇ꯭ꯔꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯨ ꯇꯨꯞ ꯑꯣꯏꯁꯨ ꯈꯟꯅꯔꯛꯈꯤꯅꯤ ꯅꯣꯡꯃ ꯈꯛꯇꯪꯗ ꯑꯣꯏꯔꯒꯁꯨ ꯏꯃꯥ ꯏꯕꯦꯜ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯔꯛꯇ ꯃꯤꯇꯤꯡ ꯌꯥꯎꯗ꯭ꯔꯒꯁꯨ ꯃꯩꯔꯥ ꯃꯔꯛꯇ ꯂꯥꯛꯏꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯂꯥꯛꯏꯕ ꯂꯤꯗꯔ ꯃꯌꯥꯝ ꯑꯃ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯌꯥꯝ ꯑꯃ ꯋꯥꯔꯤ ꯁꯥꯕꯗꯣ ꯏꯃꯥ ꯍꯣꯏ ꯋꯥꯈꯜꯗꯣ ꯈꯤꯇꯪ ꯂꯧꯁꯤꯡꯑꯣꯏꯗ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯝꯒꯅꯤꯅꯦ ꯀꯔꯤ ꯇꯧꯒꯗꯕ ꯂꯩꯔꯤ ꯀꯔꯤ ꯄ꯭ꯂꯥꯟ ꯇꯧꯒꯗꯣ ꯃꯣꯏꯁꯨ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯃꯩꯔꯥ ꯁꯪꯗꯨꯗ ꯊꯣꯛꯑꯒ ꯃꯩꯔꯥꯒꯤ ꯐꯝꯐꯝꯗꯨꯗ ꯌꯥꯎꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯧꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯪꯗꯕ ꯄꯣꯠꯇꯣ ꯈꯪꯗꯣꯏꯅꯦꯕ
hojik ta sing ima hoi je yum da le ho re ai dana bu yum da le re ai ki jaga ji no mai ka phok re ai dana ju ima hoi yam che thi oi ra bra ne hojik yom ki tang ai kong tho re ai ba ga jinga ta ma ko bi ta pho re kuki ki di di ni jaga ko di mak ta bunker nga I jaga ko di mak ta moi di kiem chari jaga ko di mak ta moi di no mai pai ga ka bu di lum ba le ni ai khoi ki ne so khoi ma sem phun na ba akhoi ma sem law na ba bot ka ho ka ba law na ba holi tong na ri se akhoi ma sem nusi na ba ni lam bi se ma sem ba chi che thana na ba yemo ngarang angang ani lai ki ba angang ani do mayam na thamo shok pa tong wi thamo je tong wi tho ku se ma oi thamo shok ba ne nongmai ka na ga si ba du de em khan de akhoi ju mui ha la ga moi jo hoi ha la ga angang ngam ye ga si na gi ba du ga su khan de ba pik li ba angang mama gi ba than ga ko la ga lei ba angang du bong ka sa la ka pa adagi jiri ba mi tho do yum ba yu pha ja ga ko cha la ga hanu bi ne moi taru pu la ga to pam da so do pi ga ta ni angang pa sa tha taru tare ti angang pa sa mi yawi tha ni pan ni te ni pi ma so pi ga ta ni no pi do wa yam na tam thi na ha kra ba yama ji san ji ki mi ha madu ki mi ha to ne yam tho moi shoi je pa da ki to no mi no me na so pa shi na yo mo le ba chi do yo shi ni ba do ko politics to bi ya ba koi na hai wai ai to ba ne chi ni ba I ki mung da wa ba do moi ki mung do ba sa na victimize to bi ba lai tri wai mung do mama ma pa du la di isa je le ba ki da mo ka thok ra ba ni hai da lo ra ba ne ba taseng ngasi aram bai teng go na mafam da atho bo sing gi mafam da hekan lekat pikla so pikna sai sa gi thamoi nu da phawra pa wakhalon duna sinjari ba sida tibi ba puna mapu adogi matik thamoi sing nang chi je taseng na nasa khoina pam ja budi lekai gi mi puna mak thola tuna hau taw dana punna lei manamon te suka mina bro taseng na pam ja bune ngasi kuki gi landa si khaba athoba singsina kadi haina poida khalam gani hayeng su kana sigani kana kedogani haba tambang banate manipuri mai cha ka dabdi kuirak tare puna punjan minaraga amutang de khoi mikap thum minar se si katane na sana hinba manipur je karam ba condition la kada ke haba sa na puna mangna tinam tang yo thara khadabiyo hojik laiba situation sida government ki side ki kari hairi public na kari pami mayam tinam tang yo thabiyo government ki side ki hairi census thigani public na hairi NRC tawga census thibiyo Coming operation tawri ne harga census thirga thola targadi lakadul ba census sida kuki na majority oiraga maitai na minority targadi maitai koi karamba phibam tawla tu ahan bagida kendra mari mangran tamna ma ko don kendra try thoi mangran mang tharga ahan gaina hodok piro nasa singna tung injaraga lebak si bom tang di kan mina seva matau karam na koi kan gada ke haibado punam tang di changjan mina seva loidori na khangna ngasi sak ahawga chana raga hingjang ahawga chana raga yum da tumina lai raga tungda la ga goda wa ai isa ai issue do bazar da maning tamna chatpa ngamgadra wa imasi ai isa no fitugi piji phina kara bu bangna singa ko matamda kana da wakat turi ge ba aso sang mai tegi lai ba aso sang IS officer MCS officer doctor engineer lai ba mayam sa leiba ki nusi ba phora roi leiba nusi ba to thogro ai gi apo koi ma to ko le somda thamaga lekai gi social work tawlokta ba mana matau karamna leiba ki nusi ba khamduino mi gi di IS officer ka yana doctor engineer ka yana magi hiramda police officer ka yana magi hiramda manipur se mogi oi hona ba gi da ma plan jala ga loina thangra bane ba maite ya khoi gi kai chekhe maite khoi gi di ngasi phawa officer amata na maite khoi gi da mata chum thole fi gi bra aduna laibiri ba ahalaman punama ma jing amadi lekai club ki tengoro isinau sing mikap puna thukmina rase aduga akoi gi changjan baya ba khongjang am tangbi puna changjan mina se ningtamba myam puna mangna pame myam puna magi kholaw ne manipur ningtamba hai aina hangning go wahang ne ningtamba phangba mikupta ningtamba taline na khoina
तालगा लेरगा लाउरक्पा मतमदा फंगबा मिकुपता मखादा स्टेज मखादा लेरंगदबदो मैतै मचा क्याम लेरंगदगेबा अखोई इफ्रुप चे हाना कनबम चंगदब्रो इफ्रुप कनमिनगी सेबा इफ्रुप कलबा मतुंग इजाति कलबा मतुंग लोई लाकनीबा मना पाइबी मा सुंगाई सीएसओ सुंगाई मांगी मागी चंगजलिबा खोंजम खुदिमक सीएसओ खुदिमक लुक खुदिमक पांदम दे अमा खतनेबा अखोई सु पांदम अमगी मतुंगिनेबा लेबिरि बैसिनाव सिंसु थमोय हंदबिगनु यूनिट सिगी कमांडर मोइना आइना थमजनिंग वफमदि इमा सिंसु मंगाई अहलमन सुंगाई पब्लिक खुदिमक अरामबाई तिंगो से लाहौबा अमकुमना उयेबा अखोई रिवोल्यूशनरी नतेबा अखोई कनादा सु लाहौगिदेबा मतम अमा अरामबाई तिंगो खुलाई पाइरमेबा करिगिदमक्ता पाइलिबा खुलाइनो आइगी युम मै थाबा लाको मतमदा आइगी युमदा लेबा थांजौ अमा पाइरगा थांग सुयम पाइरगा आइगी गेटा आइगी युम चंबा यावेना ngaपदुबु करम्बा इंडियागी लोदा फाबा यागेबा इसिराव सिंगी थमोइदा निंहनबा फौबिगनोबा इमा सिंगी थमोइदा निंहनबा फौबिगनोबा आइगी इसा थादोकिरोबा आइगी इसा थादोक्तना आइगी इसा दो फजल थमगा अखोइदा खतंग थौदाबदु तौबिगनोबा अरामबाई तेंगोन ngasi तौइबा थौदांसे नसा हाइजगेबा इमा लेबांग नुसिबा तंबीबनेबा ngasiगी naharon kaya youth kaya nisada ngawrga leiraba ganja thakpa yu thakpa number 4 saba kasin kaya da leiruba mayam do kausalaga nasa singa makodi ima lebang nusiba isagi ifuruk nusiba mata kramna ifuruk kanjige habado makodi bluetooth sambadona akoina sammaga tambibane ba isini no punama mikap tholapa mikupta akoina taningi no pandam khurimak phamoidabrani majing kuki di pangbagi khutta khulai pairaga lan tarakimane ba nomai kapaga कुकी की हानादगी थमंबा मोगी प्लान तो काइजगी बनेबा इंडिया की पॉलिटिक्स नेबा सिदाइदा कांग्रेस बीजेपी अदुदा हाबा मतलैतेबा एनी एक्सवाइजेड कांग्रेस ना कासनु बीजेपी ना कासनु सेंटर की प्लान दि करिनो मैथे फुरुप से मुथक खसु यारे हाबगी थंबी बनेबा मिकप थोबिरो बैमासिंग पृथ्वी की ओइना 2.5 तक की तातारगदी मुट कदरोबा जाति नेना रेकॉर्ड लैरबनेबा मैथे की रेकॉर्ड सिना कइनो 1.7 2.5 तक की तातारगदी मुकदर प्रूफ ने हाइबदुदा मैतैगी 1.7 दने बौजिक लैजे अदु तागि मैतै कोइ प्रूफ जु क्याम कोइ हिंग दुरिगे जाति जार हाइबगी वापोख्रगा मैतै हाइब प्रूफ से हाना कनबसिने मरु ओरिदि चाइना ना तौरिबा जापान ना तौरिबा मसागी मनाक मसागी लाइनिंग लाइफोन नाक चतलिबा महाकी ममा मपा अपोपदा मतौ करमना सेवा तौरिबा मयाम दो मतौ तंबिरोबा मधु मतंदा मणिपुर जे चाखट पलाकनीबा इसे चाचादा मतौ तमगा चाखट कदब नतेबा मामम नसाना हाइबा पुनमक सोइबा लान बखिबा यारगसु ngapiu lai manam tang kadabagi damta sinjaba program ni aduna leibiriba imasing nasu awaba phongdoko oina leigidaba thoba singjigi mafamda minute amam tangorgasu puna letminaraga phongdok minarba matungda leikat minar sinau sin phakga laga khare khare tangda
ꯎꯝ